Manipuri Wari YouTube channel na mayambu taram noksari ngasidagi hawna paring naina chatharakadaba wari paringda Tharo Asangbi wari asibu ibiribana Jiteswar Sharma haiba wari asi Ingsok lising amaga samapan maudani thoida Saita Academy Award phangkraba adugumlaba wari amani haiba wari asi nauna miyamgi sebagitamak nauna khudol tamjari masida soikiba lankiba punamak tabiriba viewers singna ngakpigani ayuki nganganaraba numitki masekna yaibada anauba machu sanglaba loktak imai liri humba malang ipomda ithaki jagoi sari loktak pat ki fazaba ipa ki ningthiba irol nungi lan tharo thamal tharikta kabokang mapal phumgi langdol langna amadi kambong manana nungsit mairamda haina humna ningthijaba iyaida lepli thanga ithing karangching thaptakna sendra nakalamadana malemda tanglaba sangai gi chaktapam kaibulamjaw asigumba loktak amadi magi masaigona ningthijabada ritu matamda saktariba makhal kayagi lamuchek lamnganu amasung patataba uro kayana mahusagi khusembu hena magul hapli adubu loktaki ningthijaba kayana pukning wakhanda nungaiba mahaupiba ngamdrabi kanagumbi janura amagi punsigi ayukta pirangna ihaunari Tharo Sangmina Maupagi school kaba nangnaba chaklen thonggadabagi mama lakpa ngairi matamdi asum thengjilai school kaba matam yausilakpada Maupa liklai ngasi su chara helaga school chatkrakadra khallubada Tharo khangba ngamde Tharo Sangbi mama apanbi moirang kaithen kaki cheng chana thaknaba pochai leiba chatkibani Tharona tamlaba loktak iyai thakta kariba ithak ipom marakta mamagi lukahi holakpa ubre yengi ude Tharo Sangmina loktak ki maikei hiram pumnamakta mama lakpra lei dun yengjai mahakna lebliba mafam adudagi uba phanglaktrabada ingkholgi ahangba atongma mafam khanduna loktak lomda mamabu yengjai Tharo Maupa liklaida amuk yenglai liklai imungda lairik pari school gi matam naksilai Tharo laiba ngamlaktre haukiba ahingsu haika khara ngalaga chaba natana numidangi chara ningthina chakhidaba liklai haujikchu chak chadana school kakhiba tarakpada Tharo gi charam kangsilaglami sor phungkalai mama apanbi ngaiba ngamlaktaduna chakhum mai thagalure Tharo mai thagaliba singdusu upi sing nate loktak patagi anba napi sing tau sumlang amadi lang pambini matam ngaina thaba yaba sing nate Tharo imungdagi mama bu lakpra haiduna mapan thoklaga mu yengjai chakhum gi sing amuk semjilli chafu mai sagalakle Tharo na khawrang jariba mama apanbigi lukahi nungsit ki mamang thana holai loktak ipakta mitkupsida liklaina macheda hangjarai chak loidribra iche loigadawre ima lakpa ngairibani Tharona paiki loksing sijanaduna makha tarai nang nakhung nakhut hamba namai namit ta thoklingida iche loiramlage machegi wahi tabada liklai lairik orairam loisilaga masa sengdokpa loktak lomda kumthagre khudak asida apanbi nungsa thabet holaduna sana thaknaba leiruba potyamdo puraga imungda changlai mama ubada Tharona pendaba phongrokladuna hairei kaya kuirabanu ngairiba numitchi kayam thenge yadadana tawri ni bema naupadubu chatkrabo apanbi nungsa thina makha tarei khangdre he Iswar nangna karamba numitta awabasi kohan bigadawribano
ꯑꯄꯥꯟꯕꯤ ꯉꯥꯏꯍꯥꯛ ꯂꯦꯞꯂꯨꯔꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯕꯦꯝꯃ, ꯄꯣꯠꯁꯤꯡꯁꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯔꯣ, ꯇꯥꯡꯕꯅ ꯃꯍꯥ ꯑꯣꯏꯔꯦꯀꯣ꯫ ꯊꯔꯣ ꯁꯪꯕꯤ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯁꯪꯗꯦ꯫ ꯃꯧꯄ꯭ꯋꯥꯒꯤ ꯆꯥꯕ ꯅꯪꯅꯕ ꯑꯔꯩꯕ ꯈꯔ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯄꯥꯟꯕꯤ ꯆꯥꯛꯈꯨꯝꯃꯥꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯐꯧꯔꯝꯕ ꯏꯜ ꯁꯦꯒꯥꯏꯕꯗꯨ ꯐꯣꯠꯆꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯥꯏꯔꯨꯕ ꯂꯣꯛꯇꯥꯛꯀꯤ ꯍꯨꯔꯨ-ꯂꯥꯡꯒꯤ ꯁꯝꯖꯦꯠ ꯃꯆꯥ ꯈꯔꯒ ꯏꯔꯪ ꯉꯥ ꯈꯔ ꯑꯗꯨꯒ ꯐꯪꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤꯁꯨ ꯆꯔꯥ ꯁꯤꯠꯄ ꯇꯥꯔꯝꯂꯤꯕꯅꯤ ꯈꯜꯂꯛꯏ꯫ ꯑꯄꯥꯟꯕꯤ ꯏꯜ ꯐꯣꯠꯅ ꯐꯣꯠꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯉꯥꯡꯂꯛꯈꯤ꯫ ꯍꯨꯔꯨ-ꯂꯥꯡ ꯇꯥꯟꯕꯒꯤ ꯏꯔꯥꯡ ꯉꯥ ꯈꯔꯗꯨ ꯐꯪꯂꯝꯗ꯭ꯔꯕꯗꯤ ꯁꯣꯏꯔꯕꯅꯤ ꯏꯆꯥꯒꯤ ꯆꯔꯥ꯫ ꯏꯁꯣꯔꯅ ꯄꯤꯕꯤꯕꯅꯤ ꯏꯃꯥ ꯂꯣꯛꯇꯥꯛ ꯂꯩꯃꯅ꯫ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯑꯄꯥꯟꯕꯤ ꯍꯧꯈꯤꯕ ꯑꯍꯤꯡ ꯆꯦꯡ ꯂꯩꯇꯕꯒꯤ ꯍꯩꯀꯛ ꯉꯥꯛꯇ ꯉꯥꯜꯂꯒ ꯂꯦꯟꯈꯤꯕ ꯃꯆꯥ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯊꯔꯣꯁꯪꯕꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ꯫ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯑꯄꯥꯟꯕꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯉꯝꯗꯅ ꯂꯣꯛꯇꯥꯛ ꯀꯨꯝꯈꯤ꯫ ꯍꯨꯔꯨ-ꯂꯥꯡ ꯈꯔ ꯊꯥꯔꯝꯕꯗꯨ ꯀꯥꯏꯔꯨꯏ꯫ ꯑꯄꯥꯟꯕꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯀꯤ ꯍꯪꯒꯣꯏ ꯂꯩꯈꯤꯗꯦ꯫ ꯃꯆꯥ ꯑꯅꯤꯒꯤ ꯈꯟꯕꯗ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯕꯤ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤꯅ ꯆꯥꯟꯕꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯨꯔꯨ-ꯂꯥꯡ ꯑꯌꯥꯝꯕ ꯄꯨꯡꯉꯧ ꯉꯧꯅ ꯊꯨꯔꯝꯃꯤ꯫ ꯑꯄꯥꯟꯕꯤꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯂꯣꯛꯇꯥꯛ ꯏꯌꯥꯏꯗ ꯃꯊꯟꯇ ꯁꯣꯟꯖꯈꯤ꯫ ꯏꯆꯥ ꯆꯔꯥ ꯍꯦꯜꯂꯔꯣꯏ, ꯂꯣꯛꯇꯥꯛ ꯂꯩꯃꯅ ꯆꯥꯟꯕꯤꯔꯦ꯫ ꯑꯄꯥꯟꯕꯤ ꯉꯥ ꯄꯨꯔꯒ ꯃꯌꯨꯝ ꯀꯥꯔꯛꯈꯤ꯫ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯒ ꯉꯥꯁꯤꯡꯗꯨ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯔꯒꯦ, ꯆꯦꯡ ꯆꯥꯛ ꯋꯥꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯔꯣꯁꯪꯗ ꯍꯥꯏꯔꯝꯂꯒ ꯑꯄꯥꯟꯕꯤ ꯃꯥꯒꯤ ꯂꯨꯀꯥꯏ ꯍꯤ ꯇꯣꯡꯗꯨꯅ ꯃꯣꯏꯔꯥꯡ ꯄꯥꯡꯈꯤ꯫ ꯑꯄꯥꯟꯕꯤꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯕꯁꯨ ꯃꯍꯧꯁꯥꯗꯒꯤ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯑꯌꯨꯛ ꯃꯄꯨꯡ ꯐꯥꯅ ꯀꯥꯗꯕꯅ ꯃꯥꯒꯤ ꯉꯥ ꯂꯧꯕꯤꯅꯕ ꯃꯤ ꯋꯥꯠꯈꯤ꯫ ꯑꯄꯥꯟꯕꯤꯅ ꯀꯣꯏꯍꯥꯏ ꯍꯥꯔꯒ ꯉꯥꯁꯤꯡ ꯑꯗꯨ ꯌꯣꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯁꯦꯜꯅ ꯆꯦꯡ, ꯍꯋꯥꯏ, ꯊꯨꯝ ꯊꯥꯎ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯊꯦꯡꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯄꯥꯟꯕꯤ ꯉꯝꯕ ꯃꯈꯩ ꯂꯤꯛꯂꯥꯏꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯅꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯃꯛꯇꯗ ꯃꯆꯥꯅꯨꯄꯤ ꯊꯔꯣꯅ ꯃꯍꯥꯛꯄꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯄꯥꯟꯕꯤꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯝꯕꯗꯒꯤ ꯂꯤꯛꯂꯥꯏ ꯁ꯭ꯀꯨꯜ ꯀꯥꯕ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯥꯒꯤ ꯋꯥꯈꯜ ꯃꯆꯥ ꯂꯤꯛꯂꯥꯏꯗ ꯊꯝꯂꯛꯏ꯫ ꯂꯤꯛꯂꯥꯏꯅ ꯁꯦꯠꯂꯤꯕ ꯑꯐꯣꯠꯄ ꯈꯣꯡꯒ꯭ꯔꯥꯎ ꯎꯔꯨꯔꯒ ꯑꯄꯥꯟꯕꯤ ꯈꯪꯍꯧꯗꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯈꯜ ꯃꯈꯥꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯅꯔꯤ꯫ ꯑꯃꯇ ꯉꯥꯏꯖꯕ ꯃꯆꯥ ꯂꯤꯛꯂꯥꯏꯗꯤ ꯐꯤꯔꯣꯜ ꯑꯅꯤ ꯁꯨꯅ ꯁꯦꯠꯍꯟꯕ ꯉꯝꯕꯗꯤ ꯂꯥꯏꯔꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯇꯪ ꯁꯦꯠꯄꯁꯤ ꯐꯥꯎꯕ ꯁꯦꯒꯥꯏꯗꯕ ꯁꯦꯠꯍꯟꯕ ꯉꯝꯖꯗꯦ꯫ ꯈꯜꯂꯨꯔꯒ ꯋꯥꯔꯕꯁꯨ ꯅꯪꯂꯕꯁꯨ ꯂꯤꯛꯂꯥꯏ ꯃꯄꯥꯅ ꯉꯁꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯁꯨꯛ ꯇꯣꯟꯅ ꯍꯤꯡꯂꯝꯂꯣꯏ ꯈꯜꯂꯨꯕꯗ ꯑꯄꯥꯟꯕꯤ ꯃꯤꯠꯂꯨ ꯀꯤꯄꯤ ꯈꯥꯝꯕ ꯉꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯃꯗ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯅ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛ ꯑꯁꯥ ꯆꯥꯎꯅ ꯄꯥꯝꯕꯣꯝ ꯇꯤꯡꯖꯔꯝꯕ ꯑꯄꯥꯟꯕꯤꯒꯤ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯅ ꯍꯥꯏꯈꯤ, "ꯑꯩꯒꯤꯗꯤ ꯏꯆꯥ 9-10 ꯁꯨꯕ ꯅꯠꯇꯦ꯫ ꯊꯔꯣꯅ ꯑꯣꯖꯥ, ꯑꯗꯨꯒ ꯂꯤꯛꯂꯥꯏꯅ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯒ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ"꯫ ꯑꯄꯥꯟꯕꯤꯒꯤ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯀꯌꯥ ꯊꯤꯅ ꯍꯣꯡꯈ꯭ꯔꯕ, ꯃꯇꯝꯗꯨꯗ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯖꯔꯝꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯦꯠꯅꯕꯒꯨꯝꯕꯅꯤ꯫ ꯊꯥꯡꯒ ꯆꯤꯡꯈꯥ ꯂꯩꯀꯥꯏꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯃꯀꯥ ꯂꯥꯝꯅ ꯄꯥꯟꯕ ꯏꯃꯨꯡ ꯍꯥꯏꯅ ꯁꯤꯡꯊꯥꯅꯔꯝꯕ ꯑꯄꯥꯟꯕꯤꯒꯤ ꯏꯃꯨꯡ ꯉꯁꯤꯗꯤ ꯃꯃꯤꯡꯇ ꯃꯉꯥꯏꯔꯦ꯫ ꯂꯤꯛꯂꯥꯏ ꯃꯄꯥ ꯂꯩꯈꯤꯗꯉꯩ ꯋꯥꯛꯆꯤꯡꯒꯤ ꯎꯜ ꯅꯪꯂꯕ ꯃꯅꯥ ꯀꯣꯛꯂꯕ ꯄꯥꯃꯦꯟꯒꯨꯝꯂꯦ꯫ ꯑꯄꯥꯟꯕꯤꯅ ꯋꯥꯈꯟꯗ ꯂꯨꯞꯂꯤꯉꯩ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯊꯔꯣꯅ ꯀꯧꯔꯛꯏ, "ꯏꯃꯥ, ꯆꯥꯛꯁꯤ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯊꯣꯛꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ"꯫ ꯑꯄꯥꯟꯕꯤ ꯇꯨꯝꯂꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯄꯒꯨꯝꯃꯤ ꯃꯆꯤꯟꯗ ꯈꯨꯝꯃꯤ, "ꯂꯥꯛꯑꯦ ꯂꯥꯛꯑꯦ"꯫ ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯄꯥꯟꯕꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯎꯈꯤꯗꯅꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯇꯩꯊꯣꯛꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯆꯪꯂꯛꯏ꯫ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯊꯔꯣꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤ ꯍꯟꯗꯛ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯔꯒ ꯏꯝꯐꯥꯜꯗ ꯊꯝꯈ꯭ꯔꯁꯤ"꯫ ꯊꯔꯣꯁꯪꯅ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤꯉꯩꯗ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯑꯩꯈꯣꯏ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯥꯒꯤ ꯁꯦꯟ ꯍꯨꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯁꯤ ꯏꯃꯥ, ꯅꯠꯇ꯭ꯔꯕꯗꯤ ꯕꯥꯖꯤꯅ ꯍꯥꯏꯔꯝꯕꯗꯣ ꯑꯣꯏꯔꯔꯣꯏ"꯫
ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃ ꯏꯝꯐꯥꯜꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯋꯥ ꯅꯠꯇꯦ ꯑꯩꯁꯨ ꯈꯟꯕꯗꯤ ꯈꯜꯂꯤꯕꯅꯤ ꯅꯟꯗꯣꯝꯆꯥ ꯈꯣꯏꯗꯔ ꯅꯠꯇ꯭ꯔꯒ ꯅꯇꯩ ꯏꯕꯣꯏ ꯑꯃꯗ ꯁꯤꯟꯅꯁꯤꯔ ꯍꯥꯏꯗꯨꯅ ꯑꯗꯨ ꯃꯈꯣꯏꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯒꯤꯔ ꯋꯥꯔ ꯅꯠꯇ꯭ꯔꯒ ꯏꯃꯥꯅ ꯍꯥꯏꯅꯤꯡꯗꯕꯒꯤ ꯋꯥꯔ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯃꯈꯣꯏꯅꯗꯤ ꯂꯩꯍꯜꯂꯣ ꯍꯥꯏꯔꯤꯕꯅꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯊꯔꯣ ꯁꯪꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯕꯗꯤ ꯌꯥꯏ ꯍꯥꯏꯕ꯭ꯔꯣ ꯃꯈꯣꯏꯁꯨ ꯂꯝꯂꯥꯟꯕꯗꯤ ꯅꯠꯇꯦꯗꯅ ꯂꯩꯐꯝꯒꯤ ꯋꯥꯗꯅꯤ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯏꯕꯨꯡꯉꯣ ꯃꯇꯣꯝꯗ ꯆꯥꯍꯜꯂꯕꯁꯨ ꯌꯥꯏꯗꯅ ꯊꯔꯣꯒꯤ ꯋꯥꯐꯝꯗꯨꯗ ꯑꯄꯥꯟꯕꯤ ꯆꯥꯛ ꯆꯥꯈꯣꯝ ꯍꯨꯛꯀꯗꯕ ꯂꯦꯞꯂꯒ ꯈꯨꯝꯂꯛꯏ ꯅꯧꯄꯥꯒꯤꯗꯤ ꯂꯥꯏꯕꯨ ꯂꯥꯏꯔꯤ ꯅꯪꯕꯨ ꯅꯪꯒꯤ ꯃꯥ ꯃꯇꯣꯝꯆꯧꯅ ꯃꯈꯣꯏꯗ ꯃꯇꯝ ꯈꯔꯗꯪ ꯂꯩꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯌꯩꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯍꯥꯟ ꯏꯝꯐꯥꯜ ꯀꯥꯔꯨꯕꯗ ꯊꯔꯣ ꯁꯪꯅ ꯀꯔꯤ ꯍꯥꯏꯔꯝꯂꯕ ꯑꯄꯥꯟꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯔꯣ ꯁꯪꯅ ꯍꯪꯂꯛꯏ ꯌꯥꯔꯅꯤ ꯍꯥꯏꯔꯝꯂꯕ꯭ꯔꯥ ꯍꯟꯗꯛꯇꯤ ꯃꯆꯥꯒꯤ ꯋꯥꯍꯪꯗ ꯑꯄꯥꯟꯕꯤ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯆꯥꯛ ꯍꯨꯛꯇꯨꯅ ꯂꯩꯔꯦ ꯃꯃꯥꯒꯤ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯔꯨꯕꯗ ꯊꯔꯣ ꯁꯪꯕꯤ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯋꯥꯈꯜ ꯈꯪꯍꯟ ꯍꯟꯊꯈꯤꯕꯒꯨꯝ ꯇꯧꯈꯤ ꯊꯔꯣ ꯁꯪꯕꯤ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤꯅ ꯄꯨꯈꯝ ꯃꯌꯥꯏꯗ ꯇꯛꯇꯨꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯃꯥ ꯑꯄꯥꯟꯕꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯨꯗ ꯑꯩꯅ ꯂꯩꯔꯒ ꯀꯩꯗꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏ ꯂꯥꯏꯔꯕꯕꯨ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯝꯒꯗ꯭ꯔꯥ ꯉꯥꯏꯍꯥꯛ ꯂꯦꯞꯂꯨꯔꯒ ꯊꯔꯣꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯃꯣ ꯇꯣꯝꯆꯧꯗꯨꯕꯨ ꯃꯤꯅꯥꯏꯒ ꯊꯝꯃꯤ ꯍꯥꯏꯗꯥꯏꯅꯦ ꯃꯈꯣꯏꯒꯤꯕꯨ ꯑꯋꯥꯠꯄ ꯂꯩꯕ꯭ꯔꯣ ꯊꯔꯣ ꯁꯪꯕꯤꯒꯤ ꯋꯥꯍꯪꯗ ꯑꯄꯥꯟꯕꯤ ꯑꯥꯊ꯭ꯔ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯈꯨꯝꯂꯛꯈꯤ ꯑꯩꯅ ꯅꯍꯥꯟ ꯅꯟꯗꯣꯝꯆꯥ ꯇꯣꯝꯕꯤꯈꯣꯏꯗ ꯆꯠꯂꯨꯕꯗꯣ ꯑꯗꯨꯗ ꯄꯥꯎ ꯍꯥꯏꯔꯛꯂꯕꯅꯤ ꯈꯪꯗ꯭ꯔꯤ ꯕꯦꯝꯃ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯗꯣ ꯊꯔꯣꯅ ꯑꯩꯕꯨꯗꯤ ꯂꯩꯔꯨꯕ ꯌꯥꯏ ꯏꯃꯥꯕꯨ ꯅꯊꯟꯗ ꯌꯨꯝꯁꯤ ꯂꯦꯞꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯊꯔꯣꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯂꯤꯛꯂꯥꯏꯅ ꯀꯝꯗꯧꯕ ꯃꯥꯕꯨ ꯏꯝꯐꯥꯜꯗ ꯊꯝꯂꯒ ꯃꯍꯩ ꯇꯝꯍꯟꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯣꯏꯅ ꯂꯩꯔꯨꯔꯣ ꯁꯤꯅꯤꯅꯦ ꯑꯄꯥꯟꯕꯤ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯈ꯭ꯔꯦ ꯃꯈꯨꯠ ꯍꯥꯝꯈ꯭ꯔꯦ ꯃꯍꯥꯛ ꯕꯤꯔꯤ ꯃꯆꯩ ꯑꯃ ꯆꯤꯡꯂꯒ ꯏꯟ ꯍꯪꯒꯦꯜ ꯄꯧꯔꯥ ꯑꯃꯗꯤ ꯇꯨꯡꯒꯣꯜ ꯅꯥꯀꯟꯗ ꯌꯥꯟꯁꯤꯜꯂꯒ ꯂꯣꯛꯇꯥꯛꯂꯣꯝꯗ ꯀꯨꯝꯊꯈ꯭ꯔꯦ ꯑꯄꯥꯟꯕꯤꯒꯤ ꯃꯀꯣꯛꯇ ꯀꯣꯛꯁꯦꯠ ꯃꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯌꯦꯡꯕꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯕꯛꯇ ꯄꯨꯟꯁꯤ ꯀꯠꯊꯣꯛꯂꯕꯤ ꯁꯛꯇꯝ ꯂꯧꯈ꯭ꯔꯦ ꯅꯨꯃꯤꯠꯅ ꯁꯥꯏꯖꯤꯜꯂꯣꯝꯂꯛꯂꯦ ꯑꯄꯥꯟꯕꯤꯒꯤ ꯌꯨꯝꯊꯛꯇꯒꯤ ꯑꯍꯣꯕ ꯃꯈꯨꯟꯗ ꯂꯤꯠꯁꯤꯜꯂꯛꯄ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯏꯃꯨꯡꯗ ꯇꯥꯔꯛꯂꯦ ꯃꯃꯥ ꯑꯃꯗꯤ ꯃꯧꯄꯥ ꯆꯠꯈ꯭ꯔꯕꯗ ꯊꯔꯣ ꯁꯪꯕꯤ ꯍꯨꯔꯨ ꯂꯥꯡꯂꯣꯟꯗꯨꯅ ꯌꯨꯝ ꯁꯪꯂꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ